ngasi ayuk phong ba maru oiba paukse singdagi maru oiba pauk khangkacharaga mayamda share tawjigi ahanbada mayamna toina hangba paw amada SOP thoktriba fawba school hangdana ba khangankhre state asida COVID-19 gi laisat leptana hengalakpaga loinana government school nongna hangdokpaga mari leinana SOP mapung phana semba loidriba fawbadi school amata hangdokpa yaroi haina ngasi tongan tongan ba district singi deputy commissioner singna office memorandum sing thoktuna khangankhre kanagumba private school singna Manipur government ki chapsaba instruction amasum chatna kanglon yaudana school nongna hangdoktuna normal class tonaba thorang tawre habigi pautare maramadun school amatan school hangdokna bagi dama nakal namatagi oiba warep lawba yaroi hena su pauksisna makhatari makha satharak poina to pamaru oiba paukhra namu MLA kunthra mari dagina kunthra ga manga PBU sahi tarada Manipur asi sana lepa onthoke biren Manipur miyam na leba asigi damakta kathokpaga loinana miyam gi thabak tawba ngamgadaba MLA kunthraga mari dagina kunthraga manga khak PBU Manipur asi sahi taragi manungda sana leba onthoke haina Minister N Biren Singana phongdokre wafam asi maraki mikhal pangthokadoriba wangoi constituency gi Pobitekta BJP gi mirep oigadoriba minister oinam lukhoi gi bot khombaga mari lainana pangthokiba mifam amada makna phongdokhibani Beren haiki state asigi miyam asi haithoi singthoiba amasum thamoi sengba min ayambani adobu state asida afaba miyam gi khanba lenga ama lairamdabana matam kaya miyamna waduna lairambani mahakna lusingba lenga asidi lairaba saningai thakningai leitaba awaba mayoknariba miyambu nungaiba punchirol ama pinabo hotnabani haina supoksisna makhatari atopa paw manamu Imphal da sulaklamba Tamu town gi Bihari ama positive oire athingba kya gi marakti Imphal da lalon itiki lona stock sin tawba mini haba Myanmar gi Tamu town da laiba Bihari masa ama COVID-19 positive oibadagi Tamu town da lambi da mi stock sin gi sang hanthare hari Tamu town gi oina ahanba COVID-19 positive oiraba misak asiga naknaruba mi kunga manga COVID-19 test tawbaga loinana quarantine center da thamkhre makhoi gi test result ti phangdri hena spoksisna makhatari atopa paw manama moibana India government pu thajaba hatpani haina saikre naga sing India da yauroi constitution su yaroi moiba India government ka NACN IM gi marakta sanariba ing tap purakpagi wari panthung yorom daire kham thengna ningai tawnare warauraba IM gi lusingba thungale moibana naga sing na Indian Union da yauroi India ki constitution su yaroi haina phungdokre haina agency ki paw amana hairi di wire gi baran thaparga minute yankhai ga manga chupna wari sanabada sai marfu ga manga suraba aduga manasu phanglaba moibanai interlocutor amasum governor RN Ravi sathina sauna saiki mana haiki Ravi ne NACN IM bu thajaba hale mana aikhoibu langthokpire punamak home ministry gi thoksindagi tawribani karigamba government na NACN IM gi wafam asida yadraba natragana hana yanakhiba singdagi handokhrabadi wari sanaba tokpa tabani haina yamna mek singna wire haiki karigumbo wari sanaba si tokpa tarabadi khulai amuk paikhatuna English maga samapan humda tare ki six fair gi mamangna leramba Nagaland gi phibam aduda hanjilakadra haina hanjin hangbo wahangi pakumdadi moibana piyu habi yakide matang amadadi wari sanaba toklaga khulai paikhatlagadra hangmada madu India government hangba mathau tai haina successna makhatari atopa maru oiba paw amana positive hengalakpa Leikei numit 10 miyoi amata mapal thokandana thamba hauragani bumlun mang state asida unlock lairaba matungda maru oina chatliba October tha asida COVID-19 positive case masing ka hena hengalakle phibam asi yenglaga containment zone singda lenga ke Anauba khongthang oina positive case yamna leiba Leikei sing mapping tawduna numit 10 natragana 13 ni phawba miyoi amata mapan thokandana thambagi thabak paikhatlagani haina Manipur lenga ki health and family welfare gi principal secretary B bumlun mangna phungdorakli ngasi babu parada leiba all secretariat ki conference hall da pangthokipa pawmising unaba amada B bumlun mangna hai state asida COVID-19 thengnana ba health department na pekhat payaba khongthang sing pekhatuna lakli state asida lockdown lairaba matungda COVID-19 gi oirakliba phibam singda data na singba kupna nainaduna lakli saliba October tha asida nongmada miyoi sani gi mathakta positive case thengnaba yaure loinana negative oiduna discharge tokibagi masingsu adumak wangli
Unlock lairaba matungda laina laisat asibu mapung phana thiengnanaba covid care center marang kaina thamnaba hotnaba Jenims amadi Rims hospital covid ki phamung matik sana thamnaba matam gi oina yengseli loinana nongmada covid test tawbagi sang hengatnabagi thabak paikhatuna lakli haukiba August 15 da so home isolation tawnabagi SOP thokiba laikre loinana asymptomatic patient sing numit 10 surabadi discharge tawnabagi SOP su September 13 thokiba leire loinana ana layeng sung khudimakta covid patient layeng naba khangan khiba laikre tha asigi nipanda Jan Andalon awareness campaign haudokhre maru oina positive case hengalakpa mafamsingda containment zone laukhoktuna laina lasat asibu laksinana bo honari mana makhata na hai containment zone gi kanglon asi mini containment zone laukhokpagi kanglon dagi hongdoklaga positive case wangna hengalakliba mafamsing mapping tawduna numit 10 ni natragana 13 ni fawba laikai natragana ward adugi miyoi amata mapan thokandabagi khongthang paikhatlagani Anauba containment zone kanglon asi laukhoktringay mangoinana laikai natragana ward aduda pau pigani tangai phadana sangma potlamsing awat pa leirakpada AC adugi MLA na miyeng sangani home isolation tawribasingsu lemna hidak phangangani haina minister na laukhokibasu leire positive casing asi ayamana symptom uttaba sada maudra oiri laina laisat asigi matangna local transmission community transmission haina laukthoktuna miyamda hena mipaiba pokhanabagi matam nate isa SOP sing ngaktuna laina laisat asidagi ngakthoknaba hotnaminasi laina laisat asibu marup phangna muthatnabagi pandamda paikhatkadawriba zero surveillance tawgadawriba sida miyamna cooperation bibiyu loinana mahai tampham sing hangnabagi oiba akhanaba SOP thoknaba education department home department amadi health department ka khanari pami singa unaba aduda saru yakiba Jenims ki director TS Bimon hai tuan ba laboratory sing da covid test tawbagi result manadabagi wathok ama lairibasi machine gi oiba asoiba nate laboratory sing da sizinariba machine sing asi ICMR na certified tawraba ngaktani laboratory amada positive laklaga amada negative laklibasi patient adugi naton masana sengdoklubadagi test ki result wanabasu yawi test karak tawbada amuktang positive laklabasu section thorang chapchana lobiyu laina lasat asidagi ngakthokpa haibasi isa gi thodangni khanbiyu section thorang lohouba sina isa gi imungi miyoi sing covid-19 dagi kannabagi wakhal lebiyu numit 10 dagi tadana isa na quarantine tawbiyu covid-19 ga sagonaba punsirol da hingba taraklabanina mauk sagum chatnaramba kanglon simdokminasi miyam punamong social distancing ngakpa mask upa amadi khutsa toina hamdokpagi hainabi thaminasi laina laisat asi thengnanaba isa na thodang sangi mask uptaba social distancing ngaktaba singidamak akhanaba fine thianbana laingakna yathang thokhibasu laikre pawmisinga unaba du health department ki director Dr. K Rajo additional director Dr. Khoiram Sachikumar Mangang Dr. Somorjit amadi health department ki maru oiba official sing jusru yaki yana paksisna makatarakli atopa maru oiba paw Minister Setabata Jenims ki Dr. Taragani-pan COVID-19 positive oire thamai bande hena kansinba pak sanna containment zone lauthokhrei KFNPD ki Minister Setabata amasum Jenims ki surgery department ki Dr. Taragani-pan jauna punna miyoi sahum kunthra ka COVID-19 na positive oire Jenims ki surgery department ki Dr. punna Taragani-pan COVID-19 positive okiba adugi manungda associate professor ama assistant professor ama JR ahum PGT nipan intern manga yauri doctor ani amadi negative oire haina Jenims ki head of department ki surgery professor and Somorjit ki serol amana haidi amaromda CAF NPD minister Setabata COVID-19 positive oire haibasi ngasi confirm tokibane ma ki loina be masum security guard yauna punna miyoi mapan hanadagi hauna COVID-19 positive oiduna covid care center da laidibine hanasu oxygen makatarakli losilakpo oina pawmana Nupi kangluptagi lakpa pressure sing yenglaga nupi masa singi luhongba yabagi sahi semdoklagani haina prime minister na thajaba phongdokre laiba asigi toan ba mafam singda lairiba nupi kangluptagi sarkar da lakpa pressure sing yenglaga nupi masa sing luhongba yabagi sahi minimum age sarkar na nauna amuk semdoklagani haina prime minister Narendra Modi na thajaba phongdokre haina agency gi pauna media da pawdamrakli nupi kanglup ki pressure asi yamna kupna khanaraba matungda pressure Asimak thabak to onthoknaba sarkar gi thakta committee ama sembaga loinana committee asina leblakpa sahi da luhongba yabagi minimum age lepkani haina prime minister na lebaki miyamda nahongna na phundokhi ngasi food and agriculture organization paw lingkhatkibagi humdraga manga suba common numit ka mari lainana video conferencing gi khuthangna lupa humdra manga gi
denomination coin release tawraba matung nupi macha singi oiba luhongba yabagi minimum age nongna semdoklagani haibagi thajaba pikibani haujik leba asigi oina satnaduna lairiba luhongba yabagi sahi si nupi gi oina taraga nipan adugo nupagi oina kunga mathoini haina prime minister na lupa humdra manga satpi gi selyek phongbagi thoram aduda nahongna na ningsingki BJP na lusingba sarkar pairakpadagi paraga hौखिबा सही तरु असिदा एजुकेशन सेक्टर की ओइना नुपा मसा दगी नुपी मसा कंगलुपना माही मसिंग तंबगी सांग हेना लेरकले स्वच्छ भारत मिशन की मखादा सरकार ना टॉयलेट करोड़ तरागा मथुई साबगी मनुंग स्कूल की ओइना नुपा की मसिंग दगी नुपी की मसिंग ने हेना टॉयलेट साबगा लोनेना लाइरबा नुपी सिंगदा लुपा अमा खक्ता पीबा सैनिटरी पैड फावबा फंगनख्रे हायना नरेंद्र मोदी ने पौदमखी सरकार ना सेमलिबा कमिटी असिना सरकार दा लानखलकदब रिपोर्ट अदु अथुब मतमदा लानखलकनबा कमिटी असिदा इंस्ट्रक्शन पीखरगनी अमदी नुपी मसा सिंगी लुहोंगबा याबगी सही असे लेपथोकनबा सरकारना थौरांग तौरे हैना सही सिगी इंडिपेंडेंस डे की थौरमना प्राइम मिनिस्टर मसामना वांगांगबदा फोंदोखरबनीना सही लेपगी वफम असि ककपा याररोय हैना प्राइम मिनिस्टर मखा ताकी हैनसु पॉक्सीसन मखा तरगली थैंक यू।